ꯊꯨꯒꯥꯏꯅꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ IDP लिशिंग कयाना लोक भवन दा थमजिनबा होनखिबदा सिक्योरिटी फोर्स अमदी मणिपुर पुलिसना कैसांपाल जंक्शन दा थत्तुना थमख्रे मणिपुर थुगाइनबा होनरिबसिंग थेंगनबगी महुत्ता पॉलिटिकल पार्टी मसेल हुन्नदुना लैबा असिना लमदम असिदा तंगदु लैताबा पुरक्पा ngamloi हाइना RPI अथवालेगे नेशनल जनरल सेक्रेटरी महेश्वर थौनाउजमना फोंदोखरे अमदी सिक्योरिटी फोर्स ना चखखिबा तोंगाबा थौदोक अनीदा ड्रग लालोनबा मियोय अहुम अमदी लालहौबा अमा फाबा ngamkhre ISCOM Manipuri News medyang tabiriba pumnamak puruk sana Shermina taramok sa bagaloynana pungja sa fawag yung maruoy pausting standok na tijori. IDP lishing kayana ngasi log bhawan tamna rally chatuna thomjun na bahon na kibada security force amadi Manipur Police personnel singna kay Shampa Junction da thatuna thamkre apun ba IDP singna log bhawan fawba rally chat kani haiduna ngasi nungthil kwa kay thil sagaro takhelambam laikai TYC Public Library Ground punduna laiki Tungda rally adu kay Shampa Junction fauduna log bhawan tamna chatnaba honarakpada security force amadi police personnel singna makhata na chatpa yaroi haiduna lambi thingduna thamki Hojik Manipur gi oiriba aruba fibam asida Manipur thugainaba miyoi kharana honarakliba asi aikoi punna thengnaminaba gi mahutta leiriba political parties singi marakta amana amada hunaduna leiriba fibam asinadi lamdam asida tangdu leitaba shanti purakpa ngamloi haina RPI athwale ge national secretary amadi state president Maheshwar Thaunaujomna phongdokre wafam ase ngasi ka shampata leiba party asige head office ta tongan da lamsingda national amasong International gi thakta mingchat purakraba kaishamthong kendragi manungda leiba miyoi singbu taram no okpagi thauram amada mahakna phongdokhibani mahakna makhata na phongdokhibada hojik leiriba Manipur gi fibam asida aikoi mashel hunaduna leibagi matam natte Manipur thugainaba silakliba illegal immigrants sing karamna state asidagi tanthokiduna lamdam asi tangdu leitaba fibamda hanjilakani haiba adomda khannaba na chungani madunatana Famunabagi amadi vote khombagi mawongda aikoi masel hunaduna leiba asi toktuna shanti leiba lamdam ama oihanminnasi haiki ngasi opagi thauram aduda handa UAE Ajuman City da pangthokiba arm wrestling cup ta gold medal lawrakraba kaishamthong top leiraktagi lawrembam Chitreshwar Bhutan gi Thimphu da pangthokiba strongest man of Bhutan da gold medal lawrakraba kaishamthong maning longjam lekaidagi thingbaijom Premojit Gujarat ki Vadodara da pangthokiba Yonex Sunrise Fort Double Under 11 National Badminton Championship 2025 ta gold medal lawrakraba Laitonjam Senan Amadi Humanitarian Service ta American Book of Records and International Books of Records ki Inspiring Human Award pirakraba Bishum Oinam Lekaidagi Dr. Khoisnam Tokyo Maitaibu Maheshwar Thaunaujamna achamba khudol piduna taram okhibaga loinana Maheshwar Thaunaujamna ngasidagi haudokliba achiever sing sakhangbiduna okpagi thauram asi matung tarakpadasu kendra asida tongan ba lamsingda mingchat purakpa miyoi sing makhatana oklagani haina makhatana phongdoki culprit le riba mayam se kuna by act by law by constitution makoi se tanthokraga makoi se dandi piraganda akoi tangdu leitaw Manipur oina bukna ba se sida oina met importance pi bana chumgadran khali sila tabida akoi chauki gi tanaraga ama hunaraga akoi chauki gi oina level da man politics ki oina level da different area da vote combo in chanakanda vote combo gi campaign oina party gi vote combo in chanakanda aina phai mana phai aina phati akoi party na phabayam heli akoi party na paila agadi sarkar sema agadi akoi si
सिगी अखोई वन मणिपुर तंगु नै तागनी गा हाइबन एडवर्टाइज तौनरी मैम से उनु मतमददी अखोई नहा मोय नाम नुंगाइजदे अदुना अखोई ददी अखोई राजनीति यावी अखोई पॉलिटिक्स यावी चुमी वी आर इन पॉलिटिक्स नाउ अखोई पावर पॉलिटिक्स दी थबो इन ओंथोपा अखोई हाई कमांड दगा दादी अखोई पॉलिटिक्स की पॉलिटिकल पार्टी की मुंचत खिन्नो सुकोई होनदी अखोई मणिपुर तंगु लैताना लैबा या पीसफुल स्टेट लैबा मयाम से नुंसी चलना अखोई लैरिबा टैलेंटेड ओरिबा स्पोर्ट्समैन लैरिबा इकोनॉमिकली बिजनेस तौजरिबा लैरिबा मयाम से लोइना फगतमिनरगा अखोई शांति ओइना इंग लैबा पामा मणिपुर मोहन बायबसे अदु वान थोक लैबा मणिपुर मोहनबगी वखलोन लैजबा नहामा ओइजबा अखोई टिमनी अदुना अखोई हेन मणिपुर से अंतंग पुंजमिनरगा अखोई पॉलिटिकल ड्रामा से थबुक मिनरगा असेंबा अचुंबा से खंगुअगा अरानब पिदीना दंदी पिबा अचुंबा पोतुना कोई खनबा अदुंबे कोई वखलोन थदरगा मतुंग तान सथमिनशी हाइदुना इन्याम दा हाइजरी Security Force na Tengnopol District tagi drug lalonba miyoi ahum fagat mangamkhre Police ke pau amagi matung inna hairiba miyoi ahum asi Tengnopol District ki Tengnopol Police Station gi manung channa leiba naka checkpoint ta gari achat awok sing check tawbada fabangam khibani hairi faraba miyoi adudi James Baite chahi kunipan Hatnai Kim Baite chahi yankhai makhoi animak Tengnopol District tagi ni amadi David T Matte chahi nifumathoi Churchanpur District tagini makoidagi chawakna kg mangaga dasmek marifu mapan muki WY tablet chakamari panba gari Mahindra Bolero registration number NZ01F5013 ama mobile phone ahum amadi Aadhar card ama fagat pangamle hairi Security Force na aina thingkraba lal haulob RPF PLA gi active cadre ama Imphal East ke Andhra Police Station gi manung channa leiba yairipok yambem makhale kai dagi fari hairi faraba miyoi adudi thiam yaifaba maitai alias Pibarel chahi kunipan Imphal West ke Ningomthom bazar dagi ni mangon dagi mobile phone ama fagat le hairi Loisilakpada maru iba pau amukahanna. IDP Lishing Kayana Lok Bhavan da Thomjinlaba Honakibada Security Force amadi Manipur Police na Kashampa Junction da Khatila Thamkre Manipur thugainaba honariba sing thengnanabagi mahutta political party masel hunaduna leiba asina lamdam asida tangdu leitaba purak pangamloi haina RPI athwale ge National General Secretary Maheshwar Thaunaujumna phongdokre amadi Security Force na chathakiba tongan ba thodok anida drug lalonba miyoi ahum amadi lal hauba ama fabangamkhre Pungjasi faubagi oinadi ISCOM ne sandokshaba Manipuri News matang astalojere makhataba paugidamak ISCOM meeting tadona lebiyo